Hello ma'am, ngasisu RR Project ne amna nungairaba film ama puduna lagle hairiba film adugi maming di Bhimaa. Film asi 2024 da release tawkiba South Indian gi action amadi mystery da based tawba movie amani. Film asigi panbiaba rating kara pallabadi IMDb rating da 10 gi manungda 5.1, Times of India da 5 gi manungda 2.5, aduga Prime Video da 10 gi manungda 5.1 gi rating phangi. Aduga film asi nambada changkhiba senpham di crore 9 dagina crore 10 phawba changkhi. Aduga film asina tankhiba box office ki senpham di Indian rupees da oina crore 18 hena tankre hairi. Aduga film asi ki samlakpa wari khara pallabadi Mahendra Koba khungang amada Mahadevagi mandir amakhak leirami. Mandir asida arapa mafamdagi miyoi kya lai khoramba langnakhi. Dubu mandir asida karigumba thawdok khara thokpadagi mandir asibu matam chuppagi oina thong lanjanduna thamki. Matang asida karigidamakta mandir asibu thong lanjanduna thamlibano aduga mandir asigi marumda karamba aronba wari leiri haiba adu film asi yengaga oina khangminarasi. Film sigi ahubu sinda 2003 gi matamda Mahendra Koba khungang amadu lei. Mafam asida ngasi degina chahi kya gi mamangdagi thong londuna leiraklaba Mahadevagi mandir amagi mamangda nupi mana famduna leirami. Aduga nupi aduna mamit usanduna lai kya amasu khoiramjarami. Masida sunatana nupi asigi koibada lai ningba sadhu baba kya amasu famduna leiribani. Sadhu baba mayam adunasu machinda mantra kaya amasu solami. Makhoi sing aduna soliba mantra sing adu hek taba matamda yamna akibagi masakni. Aduga ngasai mayaida phamkiba nupi adu yamna akibagi mawongda jagoi kaya ama sarami. Nupi adugi jagoi adu uba matamda angang nupa macha amadi yamna kirami. Tanja asida mafam asida phamduna leiramba ahan nupa amana angang nupa aduda mafam asida leiriba Mahadevagi mandir asigi wari adu liba hurami. Ahan nupa asina wari asi lirakpa matamda mahaki bokel adu change tawduna angang nupa macha asida lirami. Mahavishnugi taruk suba sayon oiriba Parasuram hariba misak asi aikhoigi malem prithvi asida mahaki sakti kyaga loinana lakhi. Duga Parasuramna aikhoigi malem prithvi asibu koina amuktang chattuna yengchalami. Masiga matungda mahakna malem prithvi asibu Maharishi kyada khudon oina pithoki. Masiga matungda Parasuramna pairamba sakti leiraba singjang adu samudragi jaga amada langthakirami. Singjang aduna takiba jaga aduda uwa mana masing kaya ama hogalaki aduga mafam adu chingumna phajaba jaga amasu oikirami. Sumna jaga aduda uwa kaya ama hogalakpa aduna maram orga mafam adu yamna phajaba mafam ama oiki. Mafam aduda ising adugi manungda Parasuram hariba lai asina matam chuppagi oina lai ningduna leikhi. Mahakna lai ningduna leikhiba mafam adubu aikhoina Parasuram Pradesh haina su khangnakhi. Masida sunatana mafam aduda yamna chawruba mandir amasu saki. Mandir adubu Parasuram Temple haina kauki. Hariba mandir aduni aikhoigi hojik imangda leiriba mandir ase. Mandir asigi manungda Mahadevagi khubamchu leiribani. Ching asigi mathaktagi chentharakliba ising mayam aduna mandir asigi manungda taduna mandir asigi manungda leiriba Mahadevagi murti asigi mathakta ising aduna leptana tajaribani. Hariba mandir asida atopa arapa mafam kayadagi miyoi kyana laktuna lai kya khoiramjaribani. Dubu ngasidagina chahi kyagi mamangdagi karigumba thawdok khara thokpadagi hariba mandir asi ngasi phawbada thong lonjanduna thamlibani. Karigumba mandir asida sikraba miyoigi mari matana lai khoramba lakpa tarabadi makhoi sing aduna makhoigi sikraba miyoi sing adugi thawai adu kawi. Thawai aduna thoraktuna makhoigi mari mata adugi hakchang manungda numit 10 ni changduna leigani. Duga sikraba thawai aduna mamangi matamda pangthokpa ngamokdaba thabak sing adu numit 10 ni adugi manungda mahakna pangthorakani. Ngasidagina chahi 50 gi mamangda wari ama leirami madudi nupa makhak hariba mandir asida maki sikraba mapagi thawai adu kaunabagi lai khoramba lakhi. Nupa macha aduna lai khoramlaba matungda maki mapagi thawai adu thorokpadagi mahaki hakchang manung aduda numit 10 ni changduna leikhi. Madudagi nupa macha aduna mafam asida leiba mi amabu thangna yanduna hatokhi. Digidamakta halibano haibagi maramdi mamangi matamda haibadi mahakna hinglingai matamda mahaki pusi asibu laikha tahalambagi damaktani. Sumna mafam asida mi sibagi thokdok thokpa asina maram orga police kya laami aduga nupa macha asibu police sing aduna pharami. Matang asida mafam asida mandir asibu senaramba muni rishi mayam aduna police sing aduna asumna hairami. Ngasi mafam asida siriba nupa macha asi sida leiriba nupa macha asina hatpa nate mahaki mapagi thawai asina hatpani. Dubu makhoigi mafam asida lakliba police sing asinadi makhoina hariba wa adu thajaramde maram asina nupa macha adubu phajuna purga chatkirami. Igumba thawdok mayam asina mathang thorokpana maram oraga numit adudagi hariba thawdok asi thoktanabagi damakta masigumba lai khorambagi thawong asi thingjankiba oirami.
Masidagi mandir adu thingjankibana maram oraga mafam asida leiriba mi mayam asinasu lai asibu khairamningbana maram oraga mandir asigi mapanda phamduna lai khuramlibani hairiba sin asi change tawduna hojik present degi sin asida ngasai mamangda pankraba khungang aduda Bawani kauba yamna sathiba gunda ama leirami mahakna hojik tawriba thabak haibabu aina yadaba thabak kaya ama tawrami aduga mahak yamna sakti leba misak amasu oirami maram asina mafam asida leiriba mi mayam asina mahakpu yamna kinarami Matang asida police officer amana Bawani hariba misak asibu phanabagidamagta mahakki manakta laami adubu mahakpu phaba lagiba police officer adu Bawani hariba misak asina oina phajana phudalami Bawani hariba gunda asigi Ragab kowa machanupa amsu leirami Ragab hariba nupa asisu mahakki mapa Bawani dagi saruk chamena sathiba misak amani sida sunatana makhoigi khul asida Lawrence kowa nupa amasu leirami Hariba misak adu samudarda yamna gunda tawba huran chithi tawba misak amani misak aduga Ragab kasu punduna thabak tawminaribani hariba sin asigi matungda ngasi digina tha ani gi matungda mu ulai matam asida ikhoida sarat kawba nupa ama bu ulai hariba nupa ase huran bada yamna expert oiba number 1 huran ba amani sarat amadi mahakki marup kharaga hotel amada sa thaktuna mathangdi makhoina karai dagi kari posak huran sigi haiduna khanduna leirami tang asida makhogi mamangda thetuna leiriba tv asida news ta pawma haira ami madudi makhogi mafam asidigi jaga amada bus accident ama thoe haira ami duga bus aduda tongpa miyoi kaya amasu sire haina swaira ami ramasina siraba miyoi sing adugi family gi miyoi sing aduda lupa lakh tara su government na pigani haiduna haira ami Ositaba matamda sarati amna haraurami madudigi mahakka loinaba miyoi sing adu hospital da puduna laami Harat na porakliba nupi eduna pamasida bus accident sikraba nupa amagi nupi salami duga nupi eduna siraba nupa adig manakta pamduna mahakki nupa sire haibigi mawngda thamoi sokna kapsanarami sumna leiringa matamasida makhoigi manakta makhoigi local minister atu laktuna mahakki nupa sibagi damakta mangonda lupa lakh 10 gi chek mana am pirami lakh 10 gi chek mana adu phangaba matungda makhoina asiba hakchang adubu mafam amada poroktuna mai thadomi khoi ahumna asiba du mai thaduna leiringai matam asida kanagumba amagi khonjen ama tara ami tarakliba khonjen asisu makhoina sire haijuna porakhiba mai thadokhiba misak adugi khonjen oirami ramasidagi sarat adu yamna pakhatna mak lephalakuna mai chakliba maikai duda munni yengduna leirami sen assistance tawduna ngasi dagina tha amagi mamangi wari ama boi khoida khangalai matam asida Bawani gi manakta Bawani bu phaba lakhiba police officer adu Bawani na hatokhiba oirami police officer adu gi nupi eduna makki mapur oibana sikraba matungda maksu mandir aduda lai khoramba laami nupi asina mandir asigi mapanda leptuna makhut ani lona duna thamoi sokna lai aduda asumna ani jarami kulasida leiriba yamna tamthiraba Bawani hasibu hatpa ngamba misak amata aikhogi kulasida thabiroba mahakna asumna thamoi sokna lai aduda bor adu niduna leiringai matam asida makhoigi kulasida police officer anawwa ma laami lakliba police officer asigi mamingna Bhimaa haina kaurami Bhimaana mafam asida lakpa matamda sallaba achauba amagi mathakta tongduna laami aduga Bhimaana Bawani gi yum adu tamna straight ta laami Bhimaana mafam asida lakpa matamdadi Ragab hariba Bawani gi machanupa adu matam asidadi leiramde madudigi Bhimaana Bawani gi yum asida changpa matamda mafam asida leiramba Bawani gi mi mayam aduna mongonda athingba kaya ama pirami maram asina Bhimaana mafam asida leiramba mi mayam asibu tamthiba mongda fudalami Bhimaana mafam asida lakliba asisu Bawani hariba misak asibu phaba laklibani dubu matang asida mahakna Bawani hariba nupa asibu phage toromba du lepami maramdi karigumba mahakna Bawani hariba misak asibu pharuba tarabadi Bawani hariba misak asigi mathakta yamna chawba sangapanga leiba mantri madon kaya amasu leiramba yai haina mahakna khalami maramasina mahakna Bawani hariba misak asibu haujimakti faramde karigino haibagi maramdi Bhimaa hariba nupa asisu sumba chatpagi damakta mahakki mathak thongba officer kayana mahakpu mafam asida transfer tharakpa orami ga mahakna karigumba Bawani asibu amuk pharuba tarabadi Bawani gi michangda leiriba achau sang mayam aduna mahakpu atopa mafam amada amuk transfer thagadra haina khanbadagi phadribani maramasidi Bhimaana Bawani da nokphet tawna asumna hairami ngasidigi hauraga aina nangwanda tha amagi matam piri hariba matam asida nahaki phatraba lisa sacha singadu loina semtokso karigumba semtoktaba tarabadi aina nangwanda kari tawri haiba du nang yengo aduga nahakka contract tawriba thabak mayam adusu aingonda loina pirau aduga nahakna phattaba elegant oiba thabak mayam ama tawriba adusu aingonda karamba thabak no haiba du takadabani sumna thawna leina Bhimaana Bawani gi miyoi kaya ama phudatpa asi makhoigi khulasida leiriba mi mayam asina loina tarami maramasidi khulasida leiriba miyoi mayam asina
Bhimaa hariba police officer asibu mamangda lakiba police officer sing adudagi yamna phaba heli amadi thauna kya lai haiduna makhoi murmurum sonarami sumna mangna tawriba thabak mayam asi mamangda lakiba police officer sing amatana tawkhidabagini sigi matungda Bhimaa na maki makutta mic ama paiduna gari mathakta tongduna khul adugi mayaida thoroktuna asumna laurami karigumba khul asida leriba miyoi mayam asigi pot ama hekta mangba tarabadi natraga kanagumbana huran kiba oiba tarabadi nakhoi mayamna police station da direct laktuna madugi complaint sing adu tawgadabani adu oiba tarabadi maduga belu manaba haibadi nakhoi gi mangkhraba pot aduga belu manaba pot sing aikoina soidana makin nawanda pigani masi taba matamda mafam asida hana leramba police officer kaya amadi mafam asida leramba khungi miyoi sing adu masada angakpa kya ama poami masigi matungda khul asida leiba nupa amana police station da laktuna complaint ama toromi pasina Bhimaa hariba police officer sida asumna harami sar aigi purse ama mangkhre purse adugi manungda lupa 10,000 su yauki Bhimaa na complaint tawba lakliba nupa aduda asumna harami aina nahaki mangkhraba 10,000 adu soidana makki pigani wahayasi haiba loraba matungda maki pocketagi lupa 10,000 puthoroktuna nupa aduda pibirami asumna tawba si mafam asida leiba police officer amadi constable mayam aduna uba matamda Bhimaa aduda asumna harami sar nahangna tawriba adubu karino nahangna adumna tawba tarabadi chamjaba miyoi kaya amasu makhoi kisu pochai kya ama mangkhre haijanduna police station asida complaint tawba laklagani sida Bhimaa na maki makha tabda leiba police sing aduda asumna harami khoi mayamna police station asida leiriba ase mafam asida leiriba praja sing asigi mau sinduna leiribani mafam asida leiriba miyoi sing asina aikhoibu amadi nahakpu thajangi haiba tarabadi nahakna khul asida leiriba miyoi sing asi loina respect tawgadabani duga makhoina porakliba complaint sing adu aikhoina phajana lauduna madubu thabak oina pangthokadabani maram asina aikhoina mafam asida yamna pukchen chauna leigadabani Sitaba matamda mafam asida leiriba police sing adudi yamna pakhatpa phawrami maramdi makhoigi pocket yauriba paisa sing asi loina loikhigdra haina khanbagini masigi makha tarakpada station asida leiriba police sing asina mafam asida huran sidiki thabak sing asida na hena interest lorami sida sanatana mafam asida leiba huran sithi tawba miyoi kya busu makhoina pharami ranba sing aduna huran kiba pochai sing adu makhoina amu kulasigi miyoi sing asida mu pithok pirami mathangi senda Priya kobo nupi ma police station asida laami duga Priyana Bhimaa da asumna hairami khul asida leiba yamna sathiraba gunda adubu amuktang phabiyu Bhimaa na amuk Priya da asumna hairami nangna mafam asida lakliba se gunda adubu amuktang thiraga phabiyu hairibani ne Priyana amuk Bhimaa da asumna hairami hairiba gunda aduna ayamba matamda ingonda karan taduna adum leire aduga ingonda torture ju phanam tawre ihakna mahakpu nuksidaba yaroi haina so ingonda dab kaya ama tawre adubu mafam asida leiriba police sing asina hairiba gunda sing aduda karigumba action amata lokhatpide ramasina sar nahangna gunda sing adu phabiduna aigidamakta karigumba kharadi tawbiyu masida Bhimaa na Priya da asumna hairami hoi fare adu oiba tarabadi nahangna gunda sing adu masak ta o ingonda Bhimaa na noktuna amukasu Priya da asumna hairami aisu yamna sathiba gunda amani ne adubu ehak hojikti police officer ama oire fare nahak maduda yamna hena khanjaloraganu nangonda karan tariba amadi torture tawriba gunda sing aduda amuk aina nangonda karan tarakliba amadi torture tawriba mongda chap manana makhoida su tawrage masigi matungda Priya da karan taramba gunda adubu police station asida Bhimaa na pharaga poraga mangonda dab kaya ama tawrami sengba makidi Bhimaa na Priya asibu ahanbu uba matamda pamba phawkhrabani mathangi sinda Bhimaa na makhoigi khul asida leiba sahi kyagi mamangdigi thong lonsanduna thamakpa mandira jugi manakta laami Bhimaa na mafam asida yokpa matamda mahakki masa aduda angakpa kya ama phawjarami maramdi mahakki manakta sadhu baba haibadi lainingba ahan nupa ama laktuna Bhimaa gi mako aduda mahakki makhut adu thamduna asumna haira ami hangna mafam asida laklabanina thainingaidagi leriklaba mandira asigi wari asi nahangna semtokpa ngamlagani masigi matungda Bhimaa adu police station da muhala ami aduga makhoina ngasai pharakraba mi adu mahangna unarami aduga Priya da karan taba amadi torture tawi haibagi damakta Bhimaa na amuk hairiba nupa asida karan kya ama tarami aduga torture kya amasu tawrami asumna Bhimaa na Priya gi mateng asi pangba asi uba matamda Priya amadi Bhimaa makhoi anigi nungsinabagi wari asisu matang asaidagi hokirami chengma makidi Priya hairiba nupi asi Bediagi macha oirami Priyana piklingagi matamda mahakine hairabada kanamta leiramde maram asina Bedia hariba misak asina mahakpu chaunaba yokpirakhiba oirami Beji hariba misak asina mana masingna hidak kya semduna leiba misak amasu oirami mahangna semba hidak atugi matengna miyoi kaya amasu anaba phankhrabani Beji gi manakta lamlanba stranger amana pambi ama poraktuna pirami pambi asigi matengna hidak semba tarabadi sigadoroba mi kaya busu thawai kangadoribani
Bejidi masi uba matamda mahakki masa aduda yamna haraujarami. Masidasु natana Beji hariba misak asidi yamna pukchen chawba migi mateng pangba misak amasu oirami. Maram asina Bejina mahakki masa ase matam punamakta afaba mi ama oinaba honarami. Duga mafam asida leiriba mising asinasu mangonda yamna respect tawnarami. Masigi matungda aikhoina khangba ngami madudi Bhimaa amadi Priya makhoi ani se nuksinare haibani. Masida Priyagi mapa Beji aduna Bhimaa da asumna hairami. Hojikti ichanupa nahakna mafam asida laklabanina ikhoigi khul asigi praja mayam asina nahakpu darka taribani. Maram asina nahakna thabak tawba matamda yamna thongna leina amadi achumbada taw aduga aigi ichanupi asibusu nahakna senabiyu. Mathangi sinda Bhimaana Bawani hariba misak adugi ainiyadaba pochai kya ama trakta haptuna pore haibagi paw kya ama phangami. Maram asina Bhimaana matam chana laktuna Bawani gi tanker truck adu mahakna farami. Dubu Bhimaana truck adugi manakti yokpa matamdadi mahak yamna angakpa maphawrami. Madudi truck adu mafam asida accident thoktuna leirami. Madudagi Bhimaana truck adugi manakta changsanduna truck adugi chawruba tanki adubu hangtoktuna yenguba matamdadi tanki asigi manungda angang macha kya ama yauduna leirami. Matang asidagi Bhimaana khangami madudi Bawani hariba misak asinasu angang macha kya phaduna yoli haiba ase. Madudagi Bhimaagi wakhanda asumna khalami karigidamakta Bawani hariba nupa asina angang mayam phaduna karigidamakta mahakna angangsing asibu karbar tawribano haiba adugi maramda thidokpa pamlami. Tanja asida Bawani gi miyoi kaya ama Bhimaagi manakta laami. Lakliba miyoi sing asina mafam asida phaduna porakliba angangsing asibu amuh hana launabagi-damakta laklibani. Dubu Bhimaana mafam asida lakliba mi sing asi amamam toina yamna sathina phudatlami aduga mafam asidagi tanthokirami. Asum tawdana angang mayam adugi thawai adu Bhimaana kalami. Masigi matungda Bhimaana samudragi lambida angang mayam adubu khara chawa hi amada haptuna poraami. Anja asida pirates ki phatraba miyoi kaya amasu yoraami. Masu makhoina porakpa hi adu yamna thuna honduna samudra khongpan aduda yoraami. Aduga mahakki makha taba constable sing aduda mahakna poraiba angang mayam asi ambulance sida haptuna Priyagi mayum tamna pukho haina hairami. Digi constable sing aduna angang mayam adu ambulance ta haptuna Priyagi mayum tamna puraga chatkirami. Matang asida pirates ki phatraba miyoi kaya aduna angang sing adubu phanabagi-damakta samudra khongpan aduda yoksalaami. Maram asidagi Bhimaa amadi lakliba phatraba miyoi kaya aduga mafam asida yamna tamthiba maungda fight tawrami. Dubu matang asida yamna ngaklibadi Bhimaana makhoi mayam aduga asum fight tawrukpa matamda mahakki masa adu gyan manglaami. Haibadi mahakki masada karigumba injection ama kapsankibagum tawrami. Sumna Bhimaana gyan tadana wanthaduna leiringai matam asida phatraba miyoi kaya aduna Bhimaagi makhong makhut adubu chena punsanduna mahakpu samudragi ironung aduda thadakirami. Hairiba sin asi change tawduna mathangi sinda aikhoida Rama nupa amabu uhalai. Rama hariba nupa asi mandirda laigi seba tawba misak amasu oirami. Duga mahakse pukchen yamna sengba misak amasu oirami. Masidasu natana Rama hariba misak asina piklingaidagi Pabitra kongbi nupi amasu piklingaidagi nuksijarakpa oirami. Adubu Rama amadi Pabitra makhoi ani ase hek unaba matamda wari phawba sanaba ngamjade. Karigumba matamdasu Ramana makhoigi manak nakpada leiba school aduda chattuna angangsingbusu lairik takpirami. Asigumlaba Ramagi maung mataw asi uba matamda Pabitradi yamna chawthokpa phawjarami. Masigi matungda Pabitrana Ramagi manakta laktuna yamna sauna asumna hairami. Aina piklingaigi matamdagi nahakna aibu senaduna laklibani. Nahakna aibu nuksiba tarabadi arigidamakta mayam mamangda aibu nuksi haina phongtoktribano. Nahakna ingonda nuksi haina phongtoktaba aduna maram oraga aikhoigi family gi miyoi singna aibu thajanabagi-damakta atopa nupa kaya ama thiri. Arigumba aihakna tumina laikhiba natraga atopa nupa amaga lohongkhiduna aigi khudang asi paiduna nupa aduna puraga aibu chatkhiba adura nahakna yengba pamliba ase. Asumna Pabitana Ramada yamna sauna wahi sing asi hairamlaba matungda mahak mafam asidagi chatkirami. Chigumlaba Pabitagi wari sing asi Ramana taroroba matungda mahakki wakhanda amadi thamoida nungaitaba kaya ama phawrami. Mathangi sinda aikhoina karigumba khara khangba ngami madudi Rama hariba nupa asiga phaibok oina pokminaba misak amasu leirami. Hariba misak adudi atai kanamta nate Bhimaa adu oirami. Bhimaa hariba misak asi piklingaidagi yamna kadar fadar haiba chalu haiba misak amasu oirai. Hakna mahakki mayamba Ramagi maming sizinaduna paisa kya amasu talami. Maram asina Bhimaana Rama saduna paisa kya ama tanbana maram oiraga police singna Rama hariba angang asibu piklingaigi matamda pharami. Duga police sing aduna Rama hariba angang asibu phubirami. Paho sitapa matamda Ramagi baba adu police station da laktuna police sing aduda mahakna asumna hairami. Patraba thabak kya ama tawriba do aigi chanupa Ramana nate aigi chanupa Bhimaana oiramgani.
ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯕꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤꯁꯨ ꯈꯟꯊꯗꯕꯤꯗ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯧꯏ ꯑꯗꯨꯒ ꯗꯁꯥꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯔꯥꯃꯥꯅ ꯇꯥꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯕꯤꯃꯥ ꯑꯗꯨꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯍꯥꯛꯅ ꯃꯨꯟꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥꯞꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯥꯃꯥ ꯑꯁꯤꯕꯨ ꯐꯨꯔꯤꯕꯅꯣ ꯏꯒꯨꯝꯂꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯕꯤꯃꯥꯒꯤ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯕꯤꯃꯥꯒꯤ ꯕꯕꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯊꯝꯃꯝꯃꯤ ꯕꯤꯃꯥꯅ ꯐꯅ ꯌꯥꯝꯅ ꯂꯝ ꯍꯦꯟꯖꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯄꯥꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯕꯤꯃꯥꯁꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯍꯧꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯕ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯇꯝꯃꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟ ꯗꯦꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯉꯥ ꯐꯥꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯃꯨꯗ꯭ꯔꯗ ꯂꯪꯊꯈ꯭ꯔꯕ ꯕꯤꯃꯥ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯦꯡꯅꯕꯗꯒꯤ ꯀꯟꯕꯤꯔꯝꯃꯤ ꯃꯁꯤꯗ ꯉꯥ ꯐꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯕꯤꯃꯥꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯕꯅꯤꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕꯤꯕ ꯉꯝꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯉꯁꯤꯗꯒꯤꯅ ꯆꯍꯤ 12ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯃꯕꯨ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯔꯥꯃꯥ ꯑꯃꯗꯤ ꯄ꯭ꯔꯕꯤꯇꯥ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯕꯤꯇꯥꯒꯤ ꯕꯕꯥꯅꯗꯤ ꯔꯥꯃꯥ ꯑꯃꯗꯤ ꯄ꯭ꯔꯕꯤꯇꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯄꯥꯝꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯄ꯭ꯔꯕꯤꯇꯥꯒꯤ ꯕꯕꯥ ꯑꯗꯨꯅ ꯔꯥꯃꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯇꯝꯊꯤꯅ ꯐꯨꯗꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯕꯤꯇꯥ ꯑꯁꯤꯕꯨ ꯔꯥꯃꯥꯒ ꯈꯪꯅꯗꯅꯕꯒꯤꯗꯃꯛꯇ ꯔꯥꯃꯥꯗꯒꯤ ꯇꯣꯉꯥꯟꯅ ꯊꯝꯃꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯔꯥꯃꯥ ꯑꯃꯗꯤ ꯄ꯭ꯔꯕꯤꯇꯥ ꯃꯈꯣꯏ ꯑꯅꯤ ꯈꯥꯏꯗꯣꯛꯅꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯕꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯈꯪꯉꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯕꯤꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯕꯤꯃꯥꯅ ꯃꯟꯗꯤꯔꯗ ꯄ꯭ꯔꯕꯤꯇꯥꯒꯤ ꯕꯕꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄ꯭ꯔꯕꯤꯇꯥꯒꯤ ꯕꯕꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯗꯠꯂꯝꯃꯤ ꯁꯨꯝꯅ ꯕꯤꯃꯥꯅ ꯃꯉꯣꯟꯗ ꯐꯨꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯕꯤꯇꯥꯒꯤ ꯕꯕꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯑꯗꯨꯒ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯕꯤꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯅꯍꯥꯛꯀ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯃꯇꯧ ꯀꯔꯝꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯐꯪꯕ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯄ꯭ꯔꯕꯤꯇꯥꯒꯤ ꯕꯕꯥ ꯑꯁꯤꯅ ꯕꯤꯃꯥ ꯑꯁꯤꯕꯨ ꯔꯥꯃꯥꯅꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯔꯥꯃꯥꯅꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯕꯤꯃꯥꯒꯤ ꯑꯁꯥꯎꯕ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯦꯝꯖꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯔꯥꯃꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯕꯤꯃꯥꯗ ꯑꯁꯨꯝꯅ ꯉꯥꯡꯉꯝꯃꯤ ꯅꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯑꯣꯡ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯕꯤꯇꯥ ꯑꯁꯤ ꯐꯪꯕ ꯑꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄꯛꯄ ꯇꯥꯔꯕꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯅꯍꯥꯛꯀꯤ ꯅꯃꯥꯡꯗ ꯁꯤꯗꯣꯛꯀꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯔꯥꯟ ꯄꯨꯝꯅꯃꯛ ꯅꯉꯣꯟꯗ ꯂꯣꯏꯅ ꯁꯤꯒꯅꯤ ꯑꯗꯨꯕꯨ ꯕꯤꯃꯥꯅꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯁꯤꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯂꯩ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯗ ꯁꯣꯛꯂꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯔꯥꯃꯥ ꯑꯗꯨꯅꯗꯤ ꯈꯪꯕꯤꯔꯝꯗꯦ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟ ꯗꯦꯒꯤ ꯁꯤꯟ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯕꯤꯃꯥꯅ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯕ ꯄ꯭ꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯄ꯭ꯔꯤꯌꯥꯒꯤ ꯕꯕꯥ ꯕꯦꯖꯤ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯕꯦꯖꯤꯅ ꯕꯤꯃꯥꯒꯤ ꯃꯉꯛꯁꯝꯗ ꯄꯣꯏꯖꯅꯁꯀꯤ ꯗꯥꯛ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯁꯃꯨꯗ꯭ꯔꯗ ꯇꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯀꯥꯞꯁꯤꯟꯈꯤꯕ ꯄꯣꯏꯖꯟ ꯑꯗꯨꯒꯤ ꯁꯛꯇꯤꯁꯤꯡ ꯑꯗꯨꯁꯨ ꯍꯟꯊꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯁꯨ ꯍꯤꯡꯉꯛꯄ ꯑꯣꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯕꯤꯃꯥꯅ ꯀꯜꯂꯛꯈꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯕꯤꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯕꯤꯃꯥꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯣꯟꯖꯟꯖꯔꯝꯃꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯁꯤꯜ ꯑꯃꯗꯅ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯥꯏ ꯀꯌꯥ ꯑꯃ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯐꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯈꯪꯍꯟꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯗ ꯉꯁꯥꯏ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯁꯤꯟꯗ ꯎꯈꯤꯕ ꯁꯔꯠ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯑꯗꯨꯒ ꯁꯔꯠꯅ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯄ꯭ꯔꯕꯤꯇꯥ ꯑꯃꯗꯤ ꯔꯥꯃꯥ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯕꯤꯇꯥꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯕꯦꯒ ꯑꯃ ꯌꯥꯟꯗꯨꯅ ꯔꯥꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯕꯕꯥꯅ ꯑꯩꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯂꯦꯞꯅꯕ ꯂꯣꯏꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯆꯦꯟꯈ꯭ꯔꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯔꯥꯞꯄꯗꯒꯤ ꯁꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ나 ꯐꯝꯗꯨꯅꯁꯨ ꯌꯦꯡꯉꯤꯕꯅꯤ ꯃꯗꯨꯗꯒꯤ ꯁꯔꯠꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯝꯃꯤ ꯃꯗꯨꯗꯤ ꯄ꯭ꯔꯕꯤꯇꯥ ꯑꯃꯗꯤ ꯔꯥꯃꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯦꯟꯕ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯥꯎꯕ ꯁꯅꯥꯅꯨꯄꯥꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯍꯨꯔꯥꯟꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯔꯣꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯁꯔꯠꯅ ꯔꯥꯃꯥ ꯑꯃꯗꯤ ꯄ꯭ꯔꯕꯤꯇꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯥꯏ ꯑꯩꯒꯤ ꯃꯤꯡꯁꯦ ꯁꯇꯤꯁ ꯀꯧꯏ ꯑꯩꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯄꯤꯛꯂꯤꯉꯩꯗ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯔꯨꯞ ꯑꯃꯅꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯕꯅꯦ ꯐꯔꯦꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ
dubu mahakki wahei asi taba matamda Rama amadi Prabita makhoi ani adudi yamna nga'ami madudagi makhoi ani adusu Saratna hairiba wa adu thajarami maram asina Saratna makhoi ani asibu mateng pangminabagidmakta gari da hapkatuna mafam amada puduna laami makhoi hum aduna asum laklaba matungda makhoi yum amada leirami ngahak leiraba matungdadi Sarat hairiba nupa adu yum asida leiramde Saratki ka aduda Ramana changduna yengoba matamdadi mahakki phone adu natana karimta leiramde madudagi Ramana phone adu paikhatuna mahakna huranbagi mamanabasingdi huranbani haiduna yam thina ngangami madudagi Rama amadi Prabita makhoi na porkiba bag adu hangtoktuna yengoba matamdadi makhoi na porkiba sana lupa sing adu amata yaramde aduga makhoi anina asumna hainarami aikhoi anina porkiba paisa amadi sana lupa sing adu nupa aduna loina toksanaraga hurankraba adudagi makhoi anina su khangami ngasai makhoi bu porkiba misak adu makhoi da chet tawduna launam tawba misak ne haiba ase makhoi anina asumna khanduna leiringai matam asida Sarat hairiba nupa adudi makhoi anigi manakta mula ami Sarat pu uba matamda Ramana yamna sauna Sarat pu phuge tawduna Sarat ta asumna haira ami nahangna khalibu aikhoi chi yamna pangba mine sini ne aduga nahangna aikhoida chit kya amasu tawribani ne masida Saratna Ramada asumna haira ami nakhoina khaliba do lale ai nakhoigi sana lupa singa do amata pamde ngasi aina nakpu mafam asida porokliba se yamna nungsinaba miyo ani khaki waribu nangonda tamge haijuna porokpani da Prabitana Saratki manakta senselakuna asumna haira ami karigidabak nahakna aikhoi anigi nungsinabagi wari asibu thiribano masida Saratna Prabitada asumna haira ami natte aina nungsinabagi wari haise nakhoi anigi wari natte hojik yamna nungsinaba miyo anigi wari hairakaduriba se nakhoi anigi nungsinabagi wari adu natte Rama amadi Bhimaa machimana oibagi nungsinabagi wari aduni madudagidi Saratna mamangi matamgi wari kharabu lirakpa hura ami wari singasi taruba matungda makhoi ani adudi yamna ngakpa phawrami tang asida Saratna tha amagi mamangi wari bo hangkatuna Rama amadi Prabita makhoi ani dalira ami atam asida Bhimaa hairiba nupa asina samudrada thabak tawduna leiba Lawrence hairiba misak atigi wari kaya amasu khangami aduga Bhawanigi machanupa Raghav asisu Lawrence ka punduna thabak tawe haiba asisu khangami masida sunate Bhimaana atopa wari kaya amasu khangami madudi Bhawani hairiba misak asina karigidamakta angang mayam phaduna puribano haiba asigi maramda chukhalami madudigi Bhimaana amukasu asumna khalami Bhawani hairiba misak asida paisa mayam piduna angang phaliba misak asibu kanano haiduna ma khanduna leirami masigi matungda mathangi sinda Priya amadi Bhimaa makhoi ani samudra khongpan phamjuna wari sanaduna leirami makhoi anina wari sanaduna leiringai matam asida makhoi anigi manakta nupa amana mana masing khara puduna changa ami duga nupa aduna Priya da asumna haira ami masigi hidak semnaba mana masing asi nahaki baba Bejina poro haibani nupa asigi wahei asi taba matamda Priyagi masa adudi angakpa kaya ama phawrami maramdi mahaki baba Beji adudi mahakna mi unaba matamda nungthingi matamda khatang unabani numidangi matamdadi mahakna ngasi phawbada mi mata unaraktari adubu nupa asina numidangi matamda hidak semnaba mana khara poroktuna Bejibu unaba pamba si uba matamda mahak yamna ngaklibani judigi nupa adusu mafam asidagi chatkhirami Priyasu nupa asigi matungda lona inakhirami ngahak inaraklaba matungda Priyana miyoi kharana karigumba khara tawduna leibadu urami leramleba miyoi singasina tawriba se karimta natte asidagina chahi kyagi mamangdagi mandir adu thonglonduna leirakhrabani adubu mandir asigi makhada yamna khudongthiningai gi thabak kaya ama miyoi kyana tawduna leirami asida sunatana mandir asigi makhada angang kaya ama suphaduna porakpadu mahakna urami aduga makhoi myam aduna mandir asigi makhada makhoina senkriba hidak sing adu makhoina pharaktuna poriba angang sing asida oina test tawromi dubu angang sing asi phaduna test tawriba misak asi atai kanamto oiramde mahakki mapa Beji adu oiduna leirami asengba makidi Priyagi mapa Beji asina Sanjivani kauba hidak ama yamna kanna semnaba honaribani mahakna hidak asibu semnaba matungda hidak aduna tawgaduriba mathau asidi siraba miyoida hidak adu kapsanba matamda miyoi adu amukhana hinkalakadoribani maram asina mahakna semliba hidak asibu test tawnabagidmakta mafam asida mahakna angang kaya ama phaduna pohala ami aduga angang sing adu hatoktuna mahakna siraba angang sing adu hidak adu kapsanduna test tawribani matang asida Bejigi wakhandasu asumna khalami karigumba mahakki hidak asina makhoina hatoiba angang asida kapsanba matamda angang aduna karigumba muk hinkalakpa tarabadi mahakse sangsarasida leiriba miyoi myam asina laini haina khanagadoribani haina khalami sigi matungda Priyagi mamang maktada angang ama hatoktuna angang adugi masa aduda mahakna semeba hidak adubu kapsanduna test tawrami adubu mahakna tawriba test adu fail oirami maram asina angang adugi thawai adu sumangami masida sunatana mafam asida atopa angang kaya amasu siduna taraga leibadu Priyana urami masi uba matamda Priya adudi yamna nungairamde
aduga mahangna su khangami madudi Bawani hairiba yamna tamthiraba gunda adu mahaki mapagi makhada leiba miyoi ngakta oirami sigumlaba mapana yamna tamthiba thaba ama toromba si uba matamda Priya adudi yamna thamoi soami aduga hairiba wari sing asi mahaka nungsinariba Bhimaa da call tawduna loina hairami Bhimaa su paw ase hek tabaga mahak thindaba tawduna mandir adugi makhada laami jikti Bhimaa na su khangami madudi karigidamakta ngasidagina chahi kayagi mamangdagi mandir asibu thonglonjan no thamakpano haiba do masigi makha tarakpada Bhimaa na mafam asida lemhauriba haibadi siyaudriba angangsing adubu kannabagidamakta mahakna yamna kanna honarami ja asida Bejina mahakki machanupi Priya asibu Bhimaa gi mamangda phaduna Priya gi mangaksam asida yamna sakti leraba poison yauraba hidak ama kapsangi haiduna toromi anja asida Bawani Ragab amadi Lawrence makhoyom majusu mafam asida laami masida Bhimaa na Bejida asumna hairami nahakna angangsing amadi Priya makhoising adubu thadokho madugi mota nahakna pambasing adu aingonda loina taw masida Bejina Bhimaa da asumna hairami aidi nahaki thawai adubu pami manasu Bejina hariba wa adude yarami masigi matungda Bejina Bhimaa asibu hatomi asengba makidi Bhimaa asi makhoina hatokpa matamda siramdri ja asida Bejina mahaki machanupi Priya asibusu Bhimaa gi mamangmaktada hatomi masi uba matamda Bhimaa adudi yamna nungairamde tang asida Bhimaa na siramdaida Bawani amadi Beji makhoi anidagi karigumba amatangdi nijarami madudi lemhauriba angangsing asidadi hatokpiganu haiduna mahakna hairami masi hairaba matungda Bhimaa adusu mafam asida laikiramde sigi matungda Bawani gi miyoising aduna Bhimaa gi asiba haksang adubu garida haptuna lambida puduna laami hoina sum lambida lakpa matamda bus ama accident tawduna leiramba adusu thengnarami duga bus adudu tongpa miyoi kaya amasum mai chaktuna loina sirami masigi tanja lawduna Bawani amadi Ragab makhoising aduna Bhimaa gi asiba haksang adusu bus adugi manungda langchalami matang asidagi chu aikoina khangba ngami madudi filam asigi horokpa sinda sarat amadi mahaki miyoisingna bus accident sikhiba asiba haksang ama makhoina poroktuna mai thagiba misak adu atai kanapta nate Bhimaa hariba misak asi oiduna leirami makhoina asiba haksang adu puba matamda makhoi lakh 10 amasu phangkhrabani tigi matungda makhoina mafam amada Bhimaa gi asiba haksang adu poroktuna mai thaba matam aduda arigumba makhol ama tarakhiba adu atai kanaptagi makhon nate Bhimaa gi thawai adu achakpa mai adudagi thorokpa oirami ga Bhimaa na sarata asumna so hairakhiba oirami haujikti mahak sirabanina haujik mafam asi thoiba tawdoksing asigi wari sing asi mahakki mayamba Ramada loina tambiyu haiduna sinarakhiba oirami tang asidagi aikoina su khangba ngame ngasidagina tha amagi mamangda mahakki manaunupa Bhimaa asi laikidre haibani judigi saratna Ramada asumna so hairami asengba makidi nahakki nanaunupa Bhimaa aduna nahakpu yamna nungsijabani nahakki nanaunupa Bhimaa na sikraba matungda mahakki thawai aduna nahakpu aphaba mi amadi oheningi masida Ramana mathwai yamna nungaitana saratta hojik ai kari tawgani haiduna hangami saratna mu Ramada asumna hairami temple adugi makhada leiriba lemhauriba angangsing adubu nahakna loina kangadabani sida saratna asumna so hairami nahakna temple adugi manakta chattuna temple adugi manakta phamduna lai khoramu duga nahakki nanaunupa Bhimaa gi thawai adubu nahakna kau matam aduda nahakki nanaunupa Bhimaa gi thawai adu thoroktuna nahakki haksang manungda changkani aduga nahakna mafam aduda leiriba miyoising adu loina hatokadabani nahakna adumna tawdana mafam aduda leiriba angangsing adu thawai adu loina kangadabani masigi matungda haibadi mathangi sinda Rama amadi Prabita makhoi ani adu mandir adugi manakta chalami Bhimaa amadi Rama makhoi anina mandir adugi manungda changpa matamdadi Beji Bawani amadi Ragab makhoising aduna Ramabu uba matamda makhoigi masa aduda yamna ngakpa phaujarami maramdi Rama hairiba nupa asi mahakki manaunupa Bhimaa ga masak chap manabagini majudigidi mafam asida leiriba Bawani amadi Ragabki miyoising aduna Rama asibu tamthina phuba horami matang asida Ramana mahakki manaunupa Bhimaa asibu ningsing ami aduga mahakki manaunupa asibu thamoida chechena khoiramjaduna kaujarami matang asida ikhang khauduna Bhimaa gi thawai adu maibul amagumna chaktuna paithora ami duga mahakki mayamba Rama gi haksang manung aduda changkhirami madudagi Ramana mafam asida leiramba phatraba miyoising haibadi Bawani Ragab amadi makhoigi miyoi kyabu mafam asida tamthina hatokpa horami asigi matungda Ramana Beji hariba nupa asibusu hatke torami adubu Beji hariba nupa asisu laitingi maramda khara khangami maram asina Bejina mahakki sakti sizinaduna Ramagi haksang manungde yauriba Bhimaa gi thawai asibu lokthoami hojikti Ramagi haksangda Bhimaa gi thawai adu yaudrabanina
Bejina Rama asibu tamthina phuba hawra'ami mathang asida Ramasu mahakki wakhanda thauna kaya ama la'ami maram asina mahaksu Bhimadagi tadana mahakki masadu yamna kankhala'ami aduga mafam asida leiramba Bejigi miyoi kaya amasu mahakna hatokpa hawra'ami mathang asida Bhimagi thawai adusu mahakki mayamba Rama asida amukasu changhankirami aduga mafam asida leiramba miyoi kaya ama hatokpa loiraba matungda Beji hariba nupa asisu mahakna mafam asida tamthina hato'ami matang asidagi aikoinasu khangba ngami madudi Beji hariba nupa asina mandiri asigi makhada mahakna aronba thabak kaya ama tawba asi makhoigi khol asida leiriba mi mayam asina khangtanabagidamakta mandiri asi ngasidagina chahi kyagi mamangdagi thong londuna thamappa oirami thawdo asi thokhraba matungda makhoigi mandir asi hanagumna thong hangkirami aduga mi kaya amasu lai khoramba mafam asida laknarami thangi sinda Ramana mahakki manaunupa Bhimagi thawai aduna santi oina leikhinabagidamagta mahakna amukhana sanskar amuk tawduna mahakki haikatlakat kaya ama tamami masigi matungda tha kharagi matungda Rama amadi Parvita makhoi anisu lohongami makhoi anigi nungsiraba macha amasu po'ami macha adubu Ramana mahakki manaunupa Bhimagi maming lawduna Bhima haina tholami asum tawduna nungairaba movie asi matang aswaida loisankirami arigumba ngasigi aigi explanation asida soikiba lankiba yawrabasu mayamna ngakpiyu ngasigiti matang aswaida kainarasi